ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯂꯤꯖꯕꯅꯤ, ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯃꯌꯥꯝꯗ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯂꯤꯕꯤ ꯄꯨꯊꯣꯛꯆꯔꯤꯕꯤ ꯑꯩ ꯏꯁꯥꯃꯛ ꯍꯦꯂꯤ ꯃꯩꯁꯅꯥꯝ꯫ ꯈꯨꯠꯅ ꯊꯦꯛꯇꯨꯅ ꯄꯥꯕꯗ ꯋꯥꯒꯗꯕ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯈꯣꯃꯩ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯃꯤꯡ ꯆꯠꯂꯤ꯫ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯅ ꯃꯍꯥꯛꯀꯤ ꯃꯤꯡ ꯇꯥꯗꯕ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯏꯕꯗꯅꯤ꯫ ꯃꯍꯥꯛ ꯅꯣꯡꯃꯒꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯇꯥꯡꯀꯛ 4 ꯊꯣꯛꯅ ꯆꯥꯛ ꯆꯥꯏ, ꯑꯗꯨꯒ ꯄꯨꯡ 12 ꯇꯨꯝꯃꯤ꯫ ꯇꯨꯝꯕ ꯆꯥꯕ ꯅꯠꯇꯕ ꯃꯍꯥꯛꯅ ꯇꯧꯕ ꯈꯔ ꯍꯥꯏꯔꯒꯗꯤ ꯎꯆꯦꯛ ꯃꯆꯥ ꯃꯆꯥꯁꯤꯡꯗ ꯅꯥꯎꯔꯤ ꯅꯠꯇ꯭ꯔꯒ ꯇꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯄ ꯑꯁꯤꯅꯤ꯫ ꯑꯇꯣꯞꯄ ꯊꯕꯛ ꯍꯩꯇ꯭ꯔꯕꯁꯨ ꯅꯥꯎꯔꯤ, ꯇꯦꯟꯖꯩ ꯀꯥꯞꯄ ꯑꯁꯤ ꯍꯩꯔꯝꯂꯕꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯅꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯉꯥꯡ ꯑꯃꯅ ꯃꯉꯣꯟꯗꯒꯤ ꯃꯈꯨꯠ ꯆꯨꯝꯕ ꯍꯦꯜꯂꯤ꯫ ꯅꯥꯎꯔꯤ ꯃꯔꯨ ꯆꯤꯡꯕꯗ ꯃꯁꯥꯁꯨ ꯇꯨꯡꯗ ꯍꯟꯗꯨꯅ ꯇꯨꯕ ꯀꯣꯡꯒꯥꯏꯅꯤ꯫ ꯃꯍꯥꯛ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯣꯏꯗꯨꯅ ꯍꯧꯔꯛꯏ꯫ ꯁꯥꯟꯅ ꯈꯣꯠꯅꯕ, ꯆꯦꯟ ꯆꯣꯡꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ꯫ ꯅꯤꯡꯊꯧꯒ ꯅꯛꯅꯕ ꯐꯝꯅꯥꯏꯕ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯁꯥꯗꯥꯟꯕꯒꯤ ꯃꯍꯩꯁꯤ ꯃꯔꯨ ꯑꯣꯏ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯍꯥꯏꯔꯁꯨ ꯃꯍꯥꯛꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯣꯏꯕ ꯎꯔꯒ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯨ ꯔꯥꯖꯀꯨꯃꯥꯔ ꯅꯣꯏꯕꯪ ꯀꯧꯏ꯫ ꯃꯍꯥꯛꯁꯨ ꯂꯛꯅꯔꯤꯕ ꯑꯗꯨꯗ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯃꯍꯥꯛ ꯈꯛꯇꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯃꯊꯥ ꯁꯥꯟꯅꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯃꯗꯤ ꯊꯤꯔꯦ, ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯦ꯫ ꯃꯃꯤꯡꯅ ꯀꯣꯔꯧ ꯀꯧꯏ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯧ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯈꯣꯃꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯍꯥꯏꯔꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯀꯣꯔꯧꯒꯤ ꯈꯟꯕꯗꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯀꯣꯔꯧꯕꯨ ꯃꯍꯥꯛꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯃꯇꯝ ꯑꯃꯗ ꯈꯣꯃꯩ ꯅꯣꯏꯕꯗ ꯐꯥꯎꯈꯤꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯀꯣꯔꯧꯁꯨ ꯃꯌꯥꯡ ꯀꯪꯕꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯊꯣꯟꯕꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯗ ꯄꯥꯏꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯑꯊꯥꯕ ꯉꯥꯛꯇ ꯁꯦꯠꯍꯜꯂꯤ꯫ ꯀꯣꯔꯧ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯄꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯈꯜꯂꯨ ꯍꯥꯏꯅ ꯀꯣꯅꯨꯡꯗ ꯅꯨꯄꯤ ꯃꯌꯥꯝ ꯄꯨꯔꯛꯂꯕꯁꯨ ꯃꯍꯥꯛꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯔꯝ ꯍꯪꯂꯨꯔꯕꯁꯨ ꯅꯨꯄꯤꯁꯤꯡꯗꯨ ꯃꯍꯥꯛꯅ ꯑꯃꯠꯇ ꯄꯥꯝꯗꯦ, ꯑꯗꯨꯒ ꯅꯣꯡꯃꯅ ꯑꯃꯨꯛ ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯤꯡ ꯀꯌా ꯊꯥꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯤ ꯍꯤꯛꯇꯣꯛꯄ ꯌꯥꯗꯕꯅꯤꯅ ꯈꯨꯜ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯁꯥꯅ ꯌꯥꯅ ꯂꯥꯛꯄ ꯅꯠꯇꯦ, ꯌꯥꯗ꯭ꯔꯗꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯒ ꯄꯨꯔꯛꯄꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄꯗ ꯊꯣꯡꯁꯪꯕ ꯃꯅꯥꯏꯁꯤꯡꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ "ꯏꯇꯥꯎ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯗꯧꯅ ꯐꯖꯕ ꯅꯨꯄꯤ ꯑꯩ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ, ꯃꯤꯠ ꯇꯨꯝꯇꯥꯡꯒꯅꯤ"꯫ ꯃꯃꯥꯟꯅꯕ ꯑꯃꯅ "ꯀꯗꯥꯏꯅꯣꯅꯦ? ꯇꯨ ꯑꯥꯗ ꯁꯒꯣꯜ ꯒꯥꯔꯤꯗ ꯇꯣꯡꯂꯒ ꯃꯊꯛꯇ ꯂꯥꯏꯒꯨꯝꯅ ꯐꯝꯂꯒ ꯂꯥꯛꯂꯤꯕꯁꯤ ꯎꯗ꯭ꯔꯣ?" ꯃꯃꯥꯟꯅꯕ ꯑꯃꯗꯣ ꯃꯈꯨꯠꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗꯨ ꯈꯜꯂꯒ ꯃꯃꯤꯠ ꯁꯪꯗꯣꯛꯂꯒ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ꯫ "ꯑꯦ, ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯤꯕ ꯆꯠꯈꯤꯕ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯗꯨꯅꯤ꯫ ꯌꯦꯡꯉꯨꯔꯅꯨ ꯌꯦꯡꯉꯨꯔꯅꯨ, ꯀꯩꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯗꯤ ꯑꯁꯨꯝꯕ ꯅꯨꯄꯤ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯑꯁꯤ ꯋꯥꯈꯜꯁꯦ ꯂꯥꯞꯅ ꯊꯝꯈ꯭ꯔꯒꯅꯦ ꯑꯊꯤꯕ ꯑꯃ ꯐꯥꯎꯕ ꯐꯪꯗꯗꯅ ꯂꯩꯔꯤꯁꯤꯅꯤ꯫ ꯏꯇꯥꯎ, ꯑꯩꯈꯣꯏꯁꯨ ꯄꯪꯊꯤ ꯊꯤꯕꯗꯤ ꯅꯠꯇꯦꯗꯅ, ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯀꯣꯏ ꯆꯠꯄꯒꯤ ꯃꯇꯝ ꯐꯪꯗꯕꯒꯤꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯌꯥꯔꯦꯁꯦ, ꯃꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯑꯦ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯩ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯇꯥꯈ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ꯫ ꯊꯣꯡꯁꯪꯕ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯍꯟꯈꯤ꯫ ꯅꯨꯄꯤꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯌꯨꯝ ꯑꯃꯁꯨ ꯁꯥꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯅꯨꯄꯤꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯅꯤꯡꯊꯧ ꯌꯥꯎꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯔꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯉꯁꯥꯏ ꯂꯥꯛꯄꯗ ꯀꯞꯂꯒ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯕꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯂꯨꯍꯣꯡꯕꯗꯨ ꯃꯁꯥꯅ ꯌꯥꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯈꯣꯃꯩꯅ ꯃꯆꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯑꯍꯥꯟꯕ ꯍꯥꯏꯔꯨꯕꯗ ꯀꯣꯔꯧꯗꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯒꯤ ꯌꯥꯝꯅ ꯇꯟꯅ ꯇꯟꯅ ꯂꯥꯛꯏ꯫ ꯀꯣꯔꯧꯒꯤ ꯃꯁꯛ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯍꯔꯥꯎꯔꯝꯕ ꯑꯗꯨ ꯈꯨꯗꯛꯇ ꯃꯥꯡꯈꯤ꯫ "ꯍꯩꯁ,
ꯀꯩꯅꯣ ꯃꯥꯒꯤ ꯃꯁꯥ ꯈꯨꯄꯥꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯉꯣꯟꯗ ꯂꯩꯔꯗꯤ ꯑꯩꯒꯤ ꯃꯅꯥꯛꯇ ꯃꯤꯅꯥꯏꯁꯨ ꯃꯌꯥꯝ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯑꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯏꯁꯥꯁꯤꯗ ꯌꯣꯝꯕ ꯃꯈꯩ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯩ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯒꯦ ꯀꯣꯔꯧ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯈꯣꯃꯩꯅ ꯀꯣꯔꯧ ꯌꯦꯡꯉꯨ ꯏꯄꯥꯒꯤ ꯃꯥꯏꯗ ꯎꯟꯁꯥ ꯀꯌꯥꯅ ꯈꯨꯏꯕ ꯍꯧꯔꯛꯂꯤꯕꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯄꯥꯁꯨ ꯏꯁꯨꯒꯗꯣ ꯄꯝꯅꯤꯡꯉꯛꯏꯅꯦꯍꯦ ꯅꯨꯄꯤ ꯀꯌꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯧꯈꯠꯇꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯜꯂꯨ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯗꯦꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯣꯔꯧꯁꯨ ꯈꯪꯂꯦ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯂꯨꯍꯣꯡꯒꯗꯕ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯣꯏꯗꯅ ꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯃꯈꯣꯏꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯤꯠꯇꯗꯤ ꯐꯖꯔꯝꯕ ꯌꯥꯏ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯏꯆꯦ ꯅꯠꯇꯅ ꯀꯔꯤꯁꯨ ꯈꯟꯕ ꯉꯝꯖꯔꯔꯣꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯪꯂꯕ ꯃꯇꯝꯗꯨꯗ ꯑꯩ ꯂꯨꯍꯣꯡꯒꯦ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯀꯣꯔꯧꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯃꯄꯥꯅ ꯉꯥꯡꯕ ꯐꯥꯎꯕ ꯇꯥꯗꯕ ꯃꯈꯩ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯊꯤꯗꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯅꯤꯡꯊꯧꯗꯤ ꯀꯅꯥꯅ ꯑꯣꯏꯍꯧꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯗꯨ ꯃꯊꯥ ꯁꯥꯅ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨ ꯄꯥꯏꯁꯤꯜꯂꯒ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯤꯗꯨꯁꯨ ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯗꯨꯒ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯀꯥ ꯍꯦꯟꯅ ꯉꯥꯡꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯁꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯄꯣꯡꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯔꯦꯝꯕꯗ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯈꯣꯃꯩꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯅꯪ ꯁꯥꯎꯔꯅꯨ ꯏꯆꯥꯅꯨꯄꯥꯁꯦ ꯈꯔ ꯃꯤꯔꯣꯜ ꯇꯥꯗꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯄꯨꯔꯛꯄꯗ ꯅꯪ ꯅꯁꯥꯅ ꯌꯥꯗꯦ ꯍꯥꯏꯕ ꯏꯅꯥꯏꯁꯤꯡꯅ ꯇꯝꯕꯗꯒꯤ ꯑꯩꯁꯨ ꯈꯪꯂꯦ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯅꯪꯒꯤ ꯑꯣꯏꯅ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤ ꯅꯪ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯣꯀꯣ ꯅꯨꯄꯤ ꯑꯗꯨ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯌꯥꯔꯣꯏ ꯉꯝꯂꯣꯏ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯀꯣꯔꯧꯗꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯎꯃꯪ ꯋꯥꯃꯪꯗ ꯃꯇꯣꯝꯇ ꯀꯣꯏꯕ ꯄꯪꯆꯠꯇ ꯆꯠꯂꯤ ꯃꯍꯥꯛꯄꯨ ꯁꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯃꯁꯤꯟ ꯈꯔꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯏꯟꯅꯔꯤꯕꯅꯤ ꯃꯅꯥꯛꯇ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯃꯇꯣꯝꯇ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯅ ꯋꯥ ꯉꯥꯡꯉꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯒꯅ ꯃꯊꯛꯇ ꯊꯣꯛꯄ ꯊꯥꯗ ꯌꯦꯡꯂꯒ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯅꯣꯡꯃꯁꯨ ꯈꯣꯏꯃꯩꯅ ꯃꯍꯥꯛꯄꯨ ꯆꯩꯔꯝꯃꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯒꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯂꯣꯏꯅ ꯄꯤꯖꯔꯤ ꯁꯅꯥꯒꯤ ꯐꯃꯨꯡ ꯊꯝꯂꯤ ꯅꯪꯕꯨ ꯁꯦꯟꯅꯅꯕ ꯃꯤꯅꯥꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯔꯗꯤ ꯅꯪ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄꯗꯨꯅꯤ ꯀꯣꯔꯧꯁꯨ ꯃꯆꯤꯟ ꯈꯨꯝꯃꯛꯏ ꯑꯩꯅ ꯂꯨꯍꯣꯡꯗ꯭ꯔꯤꯁꯦ ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯕꯒꯤꯅꯤ ꯅꯈꯣꯏꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩ ꯑꯝꯇ ꯄꯥꯝꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯃꯈꯜ ꯑꯁꯦ ꯀꯔꯝꯕꯅꯣ ꯑꯋꯥꯡꯕꯤꯔ ꯑꯅꯦꯝꯕꯤꯔ ꯃꯌꯥꯡ ꯀꯪꯕꯤꯔ ꯃꯕꯨꯛ ꯅꯣꯏꯕꯤꯔ ꯀꯨꯆꯨ ꯉꯧꯕꯤꯔ ꯑꯃꯨꯕꯤꯔ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯤ ꯈꯜꯂꯤꯕ꯭ꯔꯥ ꯂꯟ ꯊꯨꯝꯒꯤꯗꯤ ꯏꯄꯥꯒꯤꯗ ꯄꯩꯗꯅ ꯂꯩꯔꯤ ꯋꯥꯡꯒꯦꯔ ꯅꯦꯝꯒꯦꯔ ꯃꯌꯥꯡ ꯀꯪꯒꯦꯔ ꯀꯪꯉꯣꯏꯔ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯀꯨꯆꯨꯁꯦ ꯑꯩ ꯄꯥꯝꯗꯦ ꯃꯈꯣꯏꯗꯤ ꯑꯉꯧꯕ ꯅꯠꯇ꯭ꯔꯒ ꯉꯥꯡꯁꯤꯟꯕ ꯃꯆꯨ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯏ ꯅꯪꯅ ꯄꯥꯝꯃꯤꯕ ꯃꯆꯨꯁꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯌꯨ ꯇꯥꯁꯦ ꯄꯥꯕꯨꯡ ꯑꯩꯗꯤ ꯊꯝꯕꯥꯜꯒ ꯑꯗꯔꯒꯨꯂꯥꯞꯀꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯃꯈꯣꯏꯁꯤꯡꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯥꯒꯤ ꯐꯖꯕ ꯎꯠꯊꯣꯛꯇꯧꯒꯤ ꯇꯧꯏ ꯑꯗꯨꯅ ꯊꯝꯕꯥꯜꯒꯨꯝꯅ ꯉꯧꯕ ꯅꯨꯄꯤ ꯑꯗꯔꯒꯨꯂꯥꯞꯀꯨꯝꯅ ꯉꯥꯡꯕ ꯅꯨꯄꯤ ꯑꯩ ꯄꯥꯝꯗꯦ ꯀꯨꯆꯨ ꯑꯃꯨꯕ ꯅꯨꯄꯤꯁꯨ ꯄꯥꯝꯗꯦ ꯀꯨꯆꯨ ꯑꯍꯨꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯈꯜ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯤꯠꯁꯨ ꯈꯔ ꯇꯔꯥꯎꯕ ꯄꯥꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯂꯨꯍꯣꯡꯉꯣꯏ ꯄꯨꯔꯅꯤꯃꯥꯒꯤ ꯑꯍꯤꯡ ꯑꯃꯗꯅꯤ ꯀꯣꯔꯧ ꯌꯨꯝꯊꯛꯇ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯊꯥꯕꯜꯗ ꯌꯦꯡꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯃꯈꯜ ꯑꯁꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯊꯥꯅ ꯄꯤꯔꯛꯇꯦ ꯃꯍꯥꯛ ꯅꯤꯡꯕ ꯀꯥꯏꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯤꯡꯕ ꯀꯥꯏꯕ ꯑꯁꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ ꯃꯍꯥꯛꯀꯤ ꯃꯃꯪꯗꯅꯤ ꯅꯨꯡꯊꯤꯜ ꯑꯃ ꯀꯣꯔꯧ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯎꯃꯪ ꯑꯃꯗ ꯆꯠꯂꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯀꯣꯝꯂꯥ ꯉꯥꯛꯇ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯛꯏ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯣꯂꯥꯡꯗꯨ ꯈꯣꯃꯩꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯣꯝꯂꯥ ꯑꯁꯦ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤꯅꯤ ꯍꯥꯏꯅ ꯄꯨꯔꯛꯄꯅꯤ ꯃꯁꯤ ꯆꯥꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯄꯥꯝꯕꯗꯣ ꯁꯣꯏꯗꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯀꯣꯔꯧꯅ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯀꯣꯝꯂꯥ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯗꯨ ꯂꯧꯔꯝꯃꯤ ꯀꯣꯝꯂꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯥ ꯅꯥꯟꯅ ꯏꯕ ꯆꯤꯊꯤ ꯑꯃ ꯌꯥꯎꯕꯗꯨ ꯎꯔꯝꯃꯤ
ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯒꯦ ꯈꯟꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯤꯊꯤꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯎꯗ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯃꯍꯥꯛꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯌꯦꯞꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯊꯤꯗꯨ ꯃꯍꯥꯛꯅ ꯃꯆꯤ ꯑꯃꯗ ꯁꯠꯇꯣꯛꯂꯒ ꯄꯥꯔꯨꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯁ꯭ꯋꯥꯏꯗ ꯐꯪꯕ ꯀꯣꯝꯂꯥ ꯅꯠꯇꯦ, ꯅꯨꯃꯤꯠ ꯇꯥꯕ ꯂꯩꯇꯕ ꯃꯐꯝꯗ ꯄꯥꯟꯕ ꯍꯩ ꯃꯈꯜꯅꯤ꯫ ꯍꯩ ꯑꯁꯤ ꯅꯪꯅ ꯆꯥꯔꯕꯗꯤ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤ ꯃꯈꯜꯗꯣ ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯒꯅꯤ"꯫ ꯆꯤꯊꯤꯗꯨ ꯄꯥꯕ ꯂꯣꯏꯔꯒ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯣꯝꯂꯥꯗꯨ ꯌꯥꯝꯅ ꯊꯨꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯣꯃꯩꯅ "ꯏꯍꯦ, ꯅꯪꯕꯨ ꯇꯞꯅ ꯑꯗꯨꯝ ꯆꯥꯎꯅꯦ꯫ ꯀꯅꯥꯅ ꯇꯥꯟꯅꯔꯛꯀꯦ ꯅꯪꯕꯨ? ꯀꯣꯝꯂꯥꯁꯤꯁꯨ ꯃꯁꯤꯡ ꯐꯅ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯏꯄꯥ ꯏꯆꯥꯅ ꯆꯥꯕꯗ ꯀꯩꯁꯨ ꯉꯝꯂꯣꯏꯅꯦꯍꯦ"꯫ ꯀꯣꯔꯧꯗꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯨꯗ꯭ꯔꯦ꯫ ꯆꯥꯛꯅꯤꯕ ꯑꯃꯅ ꯆꯥꯕꯒꯨꯝꯅ ꯐꯨꯟꯒꯅꯤ ꯄꯟꯒꯅꯤ ꯈꯪꯗꯕ ꯃꯈꯩ ꯆꯥꯔꯤ꯫ ꯑꯔꯣꯏꯕꯒꯤ ꯀꯣꯝꯂꯥꯗꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯃꯀꯨ ꯈꯣꯛꯄꯗ ꯀꯣꯝꯂꯥ ꯃꯅꯨꯡꯗꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯀꯣꯔꯧ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ: "ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯄꯥꯕꯨꯡ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯊꯛꯇ ꯑꯃꯨꯛ ꯌꯦꯡꯈꯠꯂꯨꯕꯗ ꯀꯥꯡꯈꯜ ꯎꯔꯝꯃꯤ꯫ ꯀꯣꯔꯧ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯤꯊꯤꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯅꯤꯡꯁꯤꯡꯂꯕ ꯃꯇꯨꯡꯗ ꯃꯆꯤꯟꯗ ꯁꯣꯜꯂꯤ: "ꯅꯨꯃꯤꯠ ꯇꯥꯕ ꯂꯩꯇꯕ ꯃꯐꯝ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩ ꯃꯐꯝ ꯑꯗꯨ ꯊꯤꯕ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ"꯫ ꯃꯍꯥꯛ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄꯗ ꯁꯒꯣꯜ ꯊꯝꯐꯝꯗ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯈꯟꯕ ꯁꯒꯣꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯂꯝ ꯀꯣꯏꯕ ꯑꯃꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯐꯖꯅ ꯂꯩꯇꯦꯡꯂꯕ ꯃꯇꯨꯡꯗ ꯃꯄꯥꯗ ꯍꯥꯏꯔꯝꯂꯒꯦ ꯈꯟꯅ ꯆꯪꯂꯛꯏ꯫ ꯃꯄꯥꯗꯨ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯉꯥꯟꯊꯛ ꯆꯤꯡꯗꯨꯅ ꯃꯩꯈꯨ ꯋꯥꯡꯅ ꯋꯥꯡꯅ ꯀꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯄꯥꯕꯨꯡ, ꯑꯩ ꯄꯥꯕꯨꯡꯗ ꯕꯤꯗꯥꯏ ꯄꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯉꯁꯥꯏ ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯅꯥ ꯃꯆꯨꯒꯤ ꯀꯣꯝꯂꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯅ ꯃꯀꯨ ꯈꯣꯛꯂꯨꯕꯗ ꯀꯣꯝꯂꯥ ꯃꯅꯨꯡꯗꯒꯤ ꯁꯅꯥꯒꯤ ꯃꯆꯨꯒꯤ ꯑꯣꯏꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩ ꯄꯥꯝꯖꯩ꯫ ꯑꯩ ꯃꯍꯥꯛꯄꯨ ꯊꯤꯕ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ"꯫ ꯈꯣꯃꯩꯅ ꯃꯆꯥꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯆꯠꯆꯔꯁꯅꯨ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯒ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯔꯧ ꯁꯒꯣꯜ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯒꯤ ꯆꯥꯟꯅꯕꯤꯗꯨ ꯊꯤꯕ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯨꯅꯤ ꯍꯥꯏꯅ ꯏꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯧꯒꯤ ꯁꯒꯣꯜꯅ ꯌꯥꯡꯅ ꯊꯧꯈꯤꯕꯅ ꯃꯥꯏꯀꯩ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯎꯐꯨꯜꯅ ꯌꯣꯝꯂꯕ ꯁꯒꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯗꯥꯡꯗ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯁꯣꯝꯗ ꯀꯣꯔꯧꯅ ꯏꯟꯅꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯐꯪꯂꯔꯣꯏ ꯈꯟꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯆꯦꯟꯕ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯋꯥꯠꯈꯤꯅꯤ ꯈꯪꯕꯅ ꯁꯒꯣꯜ ꯑꯗꯨ ꯂꯦꯞꯇꯕꯤ ꯊꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪ, ꯆꯤꯡꯁꯥꯡ ꯄꯔꯦꯡ, ꯀꯪꯐꯥꯜ, ꯇꯨꯔꯦꯜ ꯀꯌా ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯈꯥ ꯃꯥꯏꯀꯩꯗ ꯆꯠꯂꯕꯗꯤ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥꯁꯨ ꯍꯦꯟꯅ ꯁꯥꯒꯅꯤ ꯈꯟꯕꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯄ लेपमदे। असुमना लाकपना महाकी पोक्नफम लमदमदगी का हेना लापथोरकले। नोंमगी नुंसाना महाकी मसादा यैरकपदा हानदगी हेना साबगुमना फावरखी। महाकी मंगद उखिबा उमंग अदुगा मानबा उमंग अमा लापना उरमी। मनाक्ता खांगपोक्संग अमा लैबदो उरमी। खांगपोक्संग अदुगी थोंजिंदा मसमद पोकहोबा अहल अमा हंगचित लांगदुना फमलमी। अहल अदु महाकी मंगद लाखिबा नुपा अदुनी। कोरौसु का हेना वाखिबना नुमितुमा मफम अदुदा पोथाबा पामलमी। हे इपागुमलबा आई यामना लापना लाकपना याम वारे। ngasidi nangi mafam asida pothabagi ayaba pibiyo। nangbu mafam swaidagi lakpa mishu mande। aina leiriba yum ase yamna chawbudi nate। pangna sanaba leiminabagidi adum yagani। कोरौना लेपदो उरगा अहल नुपादो हौगलक्लगा चंगओ हाइना कोरौबो कौसिली। कोरौना चाननबा सा अयाइबा खरा पुथोरक्तुना पिजै। कोरौना मबुक थले खंगबदगी नुपादुना हंगलई। नंगबु कै लमदगी लाकपनो? चटपना कायदा चतोइनो? इपा आई अचुंबदो लोइना हाइगे। अदुबु आइना हाइदोरिबा वासे तारगा इपासो सोइदना नोकनिंबा फावगनी। आइगी मंगदा नुमित ताबा लैतबा उमंग अमदा चटलिङैदा नुपा अमा लाक्तुना कोमला मयाम पिरमे। अइना कोमलादो चागे हाइना तौबदा कोमला मनुंगदगी मसक मतौ चंखोनबी राजकुमारी अमा थोक्लखि। अइ महाकी फसबदा सेंगना ngaukhre। अदुना महाकु थीबा लाकपनि। अदुबो लाकलमलिबा नुपा अदुदी ममांगदा लैरिबा महाकनि हाइदुना अहल अदुदा हाइरुद्रे। अहल अदुना
ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤ ꯅꯣꯛꯀꯅꯤ? ꯅꯪꯒꯤ ꯃꯪꯗ ꯎꯔꯤꯕ ꯅꯨꯄꯤꯗꯣ ꯑꯁꯦꯡꯕꯅꯤ꯫ ꯅꯪ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜꯂꯤꯕ ꯆꯠꯄ ꯂꯦꯞꯀꯅꯨ꯫ ꯅꯪꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯅ ꯃꯍꯥꯛꯄꯨ ꯊꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯣꯔꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯅꯪꯅ ꯃꯪꯗ ꯎꯈꯤꯕ ꯎꯃꯪ ꯑꯗꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯇ꯭ꯔꯕꯅꯤ꯫ ꯑꯆꯧꯕ ꯁꯣꯡꯂꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤ꯫ ꯈꯥ ꯄꯥꯡꯅ ꯆꯠꯂꯤꯕ ꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯅꯪꯅ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯂꯝꯄꯥꯛꯇꯣ ꯑꯋꯥꯡꯕ ꯄꯜꯅ ꯈꯥꯔꯝꯒꯅꯤ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯑꯆꯧꯕ ꯁꯔꯪ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯁꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯝꯂꯥ ꯃꯌꯥꯝ ꯑꯃ ꯍꯧꯔꯝꯒꯅꯤ꯫ ꯁꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯖꯤꯕ ꯄꯥꯟꯕ ꯀꯅꯥ ꯆꯪꯗꯅꯕ ꯍꯥꯏꯗꯨꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯩꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯉꯥꯛꯇꯨꯅ ꯊꯝꯂꯝꯒꯅꯤ꯫ ꯀꯣꯔꯧ ꯌꯥꯝꯅ ꯈꯪꯅꯤꯡꯅ "ꯑꯗꯨꯗꯤ ꯏꯄꯥ, ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯁꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯅꯤ? ꯅꯨꯡꯗꯥꯡꯗ ꯇꯨꯃꯤꯟꯅ ꯆꯪꯒꯗ꯭ꯔꯥ?" ꯉꯥꯏꯈꯣ. ꯁꯔꯪꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅ ꯆꯪꯗꯕ ꯌꯥꯔꯣꯏ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯈꯥꯔꯤꯕ ꯄꯜ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯄꯗ ꯌꯣꯠꯀꯤ ꯊꯣꯡ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯣ ꯅꯪꯅ ꯅꯝꯗꯨꯅ ꯍꯥꯡꯕ ꯌꯥꯗꯦꯀꯣ꯫ ꯊꯣꯡꯍꯥꯏ ꯑꯗꯨꯕꯨ ꯐꯥꯔꯤꯕ ꯄꯣꯅꯥ ꯑꯗꯨꯗ ꯊꯥꯎꯁꯤ ꯍꯩꯖꯤꯜꯂꯨ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯥꯎ ꯌꯥꯎꯕ ꯃꯈꯨꯝ ꯄꯥꯟꯕ ꯄꯥꯇ꯭ꯔ ꯑꯃ ꯄꯤꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯊꯣꯡꯖꯥꯎꯗꯣ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯀꯅꯤ꯫ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯍꯨꯏꯖꯥꯎ ꯑꯃ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯅꯪꯕꯨ ꯆꯤꯛꯀꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯀꯅꯤ꯫ ꯍꯨꯏ ꯑꯗꯨꯗ ꯁꯥꯗꯣꯝ ꯑꯁꯦ ꯅꯪꯅ ꯂꯪꯁꯤꯜꯂꯨ꯫ ꯍꯨꯏꯅ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯕꯗ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯄꯥꯝꯕ ꯍꯤꯡꯆꯥꯕ ꯑꯃꯁꯨ ꯍꯧꯒꯠꯂꯛꯀꯅꯤ꯫ ꯃꯉꯣꯟꯗꯅꯅꯦ ꯂꯥꯏ ꯌꯦꯛꯅꯕ ꯇꯨꯔꯤ ꯑꯁꯤ ꯄꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯤ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏ꯫ ꯂꯝꯄꯥꯛꯇꯣ ꯃꯅꯨꯡ ꯈꯔ ꯆꯪꯂꯒ ꯑꯣꯏꯔꯣꯝꯗ ꯒꯨꯍꯥ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ꯫ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯅꯪꯅ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯒ ꯅꯁꯥꯗ ꯆꯥꯏꯁꯤꯜꯂꯨ꯫ ꯃꯗꯨꯅ ꯀꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪꯕꯨ ꯃꯤꯍꯤꯡ ꯅꯝꯍꯜꯂꯣꯏ꯫ ꯑꯃꯨꯛꯇꯪꯗꯒꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯗꯦꯀꯣ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯆꯠꯊꯣꯛꯈꯤꯕ ꯇꯥꯂꯛ ꯌꯦꯡꯗꯨꯅ ꯅꯪꯅ ꯁꯔꯪ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀꯣꯝꯂꯥ 3ꯇꯃꯛ ꯍꯦꯛꯎ꯫ 3ꯗꯒꯤ ꯍꯦꯟꯕ ꯇꯥꯕ ꯌꯥꯗꯦ꯫ ꯃꯗꯨ ꯍꯦꯛ ꯍꯦꯛꯄꯒ ꯅꯪ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯔꯛꯎ꯫ ꯅꯪꯕꯨ ꯎꯈ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯜꯗꯨꯅ ꯁꯥꯗꯨꯝ ꯈꯔ ꯇꯨꯔꯤ ꯑꯃ 3 ꯄꯥꯟꯕ ꯕꯥꯔꯇꯤꯟ ꯑꯃꯒ ꯀꯣꯔꯧꯗ ꯄꯤꯔꯝꯃꯤ꯫ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯅꯪꯅ ꯀꯣꯝꯂꯥꯗꯨ ꯄꯨꯔꯛꯂꯕꯁꯨ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯆꯦꯟꯕ ꯏꯆꯦꯜ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯣꯝꯂꯥꯗꯣ ꯍꯥꯡꯇꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯀꯣꯝꯂꯥ ꯑꯃꯃꯝꯒꯤ ꯃꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯃꯝ ꯌꯥꯎꯔꯝꯒꯅꯤ꯫ ꯃꯈꯣꯏ 3ꯗꯒꯤ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯈꯟꯕ ꯑꯃꯇꯃꯛ ꯈꯜꯂꯨ꯫ ꯑꯃꯨꯛꯇꯪ ꯂꯦꯞꯈꯤꯕ ꯋꯥꯔꯦꯞꯇꯨꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯗꯕꯅꯤ꯫ ꯅꯪꯅ ꯃꯍꯥꯛꯄꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯋꯥꯈꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯇꯥꯕ ꯌꯥꯏ꯫ ꯀꯣꯔꯧꯅ ꯅꯨꯄꯥꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯂꯒ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯏ꯫ ꯄꯨꯡ ꯑꯃꯃꯨꯛ ꯁꯒꯣꯜ ꯊꯧꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯆꯦꯛꯄꯜ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯨꯕ ꯆꯥꯡꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯡꯉꯝꯃꯤ꯫ ꯀꯣꯔꯧ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯅꯥꯛ ꯅꯛꯄ ꯎꯖꯥꯎ ꯑꯃꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯀꯤꯔꯝꯂꯒ ꯆꯦꯛꯄꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯤ꯫ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨ ꯎꯕꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯐꯥꯔꯤꯕ ꯌꯣꯠꯇꯨꯗ ꯑꯍꯜ ꯑꯗꯨꯅ ꯄꯤꯔꯛꯄ ꯊꯥꯎꯗꯨ ꯍꯩꯖꯤꯜꯂꯤ꯫ ꯊꯣꯡꯗꯨ ꯃꯇꯣꯝꯇꯅ ꯍꯥꯡꯗꯣꯔꯛꯄꯒ ꯑꯆꯧꯕ ꯂꯝꯄꯥꯛꯇꯨꯒꯤ ꯃꯌꯥꯏꯗ ꯀꯣꯝꯂꯥ ꯄꯥꯝꯕꯤ ꯑꯃ ꯍꯧꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯗꯨ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯒ ꯃꯃꯤꯠ ꯆꯣꯡꯊꯣꯛꯈꯩ ꯄꯥꯟꯕ ꯒꯙꯥꯃꯨꯛ ꯆꯥꯎꯕ ꯍꯨꯏ ꯑꯃ ꯉꯪꯂꯒ ꯃꯍꯥꯛꯄꯨ ꯆꯤꯛꯀꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯣꯔꯧꯗꯨ ꯌꯥꯝꯅ ꯊꯨꯅ ꯑꯍꯜ ꯑꯗꯨꯅ ꯄꯤꯔꯛꯄ ꯁꯥꯗꯨꯝꯗꯨ ꯍꯨꯏ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ꯫ ꯍꯨꯏꯗꯨꯅ ꯁꯥꯗꯨꯝꯗꯨ ꯆꯥꯔꯤꯉꯩꯗ ꯆꯠꯀꯦ ꯇꯧꯕꯒ ꯍꯤꯡꯆꯥꯕꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯍꯤꯡꯆꯥꯕꯗꯨ ꯃꯍꯥꯛꯄꯨ ꯆꯥꯒꯦ ꯍꯥꯏꯅ ꯃꯌꯥ ꯀꯥꯊꯣꯔꯛꯄ ꯃꯇꯝꯗ ꯇꯨꯔꯤꯗꯨ ꯎꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯇꯨꯔꯤꯗꯨ ꯂꯧꯔꯒ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯐꯝꯗꯨꯅ ꯐꯛꯂꯥꯡꯗ ꯇꯨꯔꯤꯗꯨꯅ ꯈꯣꯠꯄ ꯁꯥꯟꯅꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯨꯍꯥꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯁꯥꯗ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯁꯔꯪꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯆꯪꯂꯒ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯦ ꯈꯟꯕ ꯀꯣꯝꯂꯥ 3 ꯍꯦꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅꯃꯛ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯁꯒꯣꯜ ꯇꯣꯡꯂꯒ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯀꯣꯔꯧꯗꯨ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯇꯥꯟꯅꯔꯛꯂꯕꯁꯨ ꯐꯪꯗꯅꯕ ꯁꯒꯣꯜ ꯊꯧꯔꯛꯂꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯃꯥꯏꯗ ꯖ꯭ꯋꯥꯔ ꯍꯥꯞꯄꯒꯨꯝꯅ ꯀꯟꯅ ꯅꯤꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ "ꯍꯨꯏ, ꯑꯩꯒꯤ ꯍꯨꯏ, ꯅꯪ ꯀꯥꯏꯗ ꯂꯩ?
ꯑꯩꯒꯤ ꯀꯣꯝꯂꯥ ꯍꯨꯔꯥꯟꯈꯤꯕ ꯃꯤꯗꯣ ꯃꯉꯛꯁꯝ ꯊꯥꯗꯠꯇꯨꯅ ꯍꯥꯠꯇꯣꯛꯎ꯫ ꯍꯨꯏꯗꯨꯅ ꯑꯩ ꯉꯝꯂꯣꯏ, ꯑꯩꯅ ꯅꯪꯒꯤ ꯃꯇꯝ ꯀꯨꯏꯅ ꯃꯤꯅꯥꯏ ꯑꯣꯏꯔꯛꯄꯁꯦ ꯅꯪꯅ ꯑꯩꯒꯤ ꯁꯥꯗꯨꯝ ꯑꯃꯠꯇ ꯄꯤꯖꯈꯤꯗꯦ꯫ ꯅꯨꯄꯥꯗꯨꯅꯗꯤ ꯉꯁꯤꯈꯛ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯄꯤꯖꯔꯝꯃꯦ, ꯃꯍꯥꯛ ꯑꯗꯨꯝ ꯆꯦꯟꯖꯈ꯭ꯔꯁꯅꯨ꯫ ꯍꯤꯡꯆꯥꯕ, ꯑꯩꯒꯤ ꯃꯤꯅꯥꯏ, ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯄꯨ ꯅꯪꯅ ꯆꯥꯗ꯭ꯔꯤꯕꯗꯤ? ꯆꯠꯂꯣ, ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯑꯣ꯫ ꯑꯩ ꯉꯝꯂꯣꯏ, ꯑꯩꯕꯨ ꯍꯥꯏꯕ ꯏꯟꯗꯦꯅ ꯍꯥꯠꯀꯦꯁꯨ ꯍꯥꯠꯄꯤꯌꯨ꯫ ꯑꯩꯅ ꯂꯥꯏ ꯌꯦꯛꯀꯦ, ꯑꯩꯒꯤ ꯇꯨꯔꯤ ꯑꯃꯠꯇ ꯄꯤꯌꯨ ꯍꯥꯏꯕꯗ ꯅꯪꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯉꯁꯤꯗꯤ ꯅꯨꯄꯥꯗꯨꯅ ꯂꯥꯛꯇꯨꯅ ꯄꯤꯔꯝꯂꯦ, ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯁꯣꯛꯍꯟꯕ ꯄꯥꯝꯗꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯁꯥꯎꯕꯅ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯦ꯫ ꯍꯦ ꯊꯣꯡꯖꯥꯎ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯤꯕꯗꯤ? ꯅꯪꯒꯤ ꯊꯣꯡꯗꯣ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯇꯨꯅ ꯃꯍꯥꯛꯄꯨ ꯅꯜꯂꯒ ꯍꯥꯠꯂꯣ꯫ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ꯫ ꯆꯍꯤ ꯂꯤꯁꯤꯡ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯇꯨꯅ ꯂꯩꯔꯛꯄꯁꯦ, ꯑꯩꯅ ꯀꯣꯜꯍꯤꯡ ꯀꯥꯕꯁꯤ ꯐꯅꯕ ꯅꯪꯅ ꯊꯥꯎ ꯊꯥꯛꯄꯤꯗꯦ꯫ ꯅꯨꯄꯥꯗꯨꯅꯗꯤ ꯑꯩꯉꯣꯟꯗ ꯊꯥꯎ ꯊꯥꯛꯄꯤꯗꯨꯅ ꯊꯣꯡ ꯍꯥꯡꯇꯣꯛꯄꯗ ꯅꯨꯡꯉꯥꯏꯍꯟꯕꯤꯔꯝꯂꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯁꯥꯃꯛꯅ ꯑꯣꯏꯅ ꯇꯥꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯍꯥꯏꯁ, ꯑꯩꯅ ꯇꯥꯟꯅꯔꯤꯉꯩ ꯁꯣꯝꯗ ꯀꯣꯝꯂꯥ ꯃꯌꯥꯝꯁꯤ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯇꯨꯅ ꯂꯣꯏꯅ ꯍꯦꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯑꯩꯒꯤ ꯃꯤꯅꯥꯏꯁꯤꯡꯁꯦ ꯉꯁꯤꯗꯤ ꯄꯔꯥ ꯑꯃꯃꯝ ꯂꯣꯏꯅ ꯇꯝꯕꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯔꯧ ꯎꯃꯪ ꯀꯌꯥ ꯐꯥꯎꯗꯨꯅ ꯁꯒꯣꯜ ꯊꯧꯕ ꯂꯦꯞꯂꯝꯗꯦ꯫ ꯀꯣꯝꯂꯥꯗꯨ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯅꯥꯛ ꯅꯛꯄꯗ ꯇꯨꯔꯦꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯊꯧꯔꯛꯄꯅ ꯆꯥꯗ ꯊꯛꯇꯕꯅ ꯀꯣꯔꯧ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯚꯨꯃꯤꯒꯨꯝꯅ ꯎ ꯋꯥ ꯁꯤꯡꯇꯅ ꯍꯧꯕ ꯂꯝ ꯑꯃꯒꯤ ꯃꯌꯥꯏ ꯑꯣꯏꯔꯛꯄꯗ ꯃꯍꯥꯛ ꯁꯒꯣꯜ ꯇꯣꯡꯕ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯏꯁꯤꯡ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ, ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯃꯊꯃꯣꯏꯗꯗꯤ ꯃꯍꯥꯛꯅ ꯄꯥꯝꯕ ꯅꯨꯄꯤ ꯐꯪꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯦꯞꯄꯗꯤ ꯌꯥꯗꯕꯅꯤꯅ ꯁꯒꯣꯜ ꯇꯣꯡꯈꯠꯇꯨꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯈꯅꯥꯎꯗꯨ ꯈ꯭ꯔꯛ ꯀꯪꯂꯤ, ꯃꯤꯠꯁꯨ ꯄꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯗꯨꯅ ꯁꯒꯣꯜꯗꯒꯤ ꯂꯩꯃꯥꯏꯗ ꯆꯦꯞꯅ ꯍꯥꯏꯊꯔꯛꯏ꯫ ꯀꯣꯛ ꯉꯥꯎꯕ, ꯁꯣꯔ ꯐꯨꯟꯕꯁꯨ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗ ꯃꯣꯟ ꯈꯥꯡꯅꯔꯒ ꯂꯩ꯫ ꯃꯍꯥꯛꯅ ꯍꯤꯡꯕꯒꯤ ꯃꯇꯝ ꯑꯁꯤ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯃꯃꯤꯠꯇꯨ ꯏꯁꯤꯟꯒꯦ ꯇꯧꯕꯒ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯈꯥꯎ ꯃꯆꯥꯗ ꯀꯣꯝꯂꯥ 3 ꯌꯥꯎꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯐꯪꯅꯕ ꯑꯔꯨꯕ ꯂꯥꯟꯐꯝ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯏꯁꯤꯡ ꯃꯔꯤꯛ ꯈꯔꯒꯤꯗꯃꯛ ꯃꯤꯀꯨꯞꯁꯤꯗ ꯀꯣꯝꯂꯥꯗꯨ ꯆꯥꯕ ꯄꯥꯝꯂꯛꯈꯤ꯫ ꯀꯣꯝꯂꯥꯗꯨꯗ ꯌꯦꯡꯗꯨꯅ ꯈꯜꯂꯤ, ꯀꯣꯝꯂꯥ ꯑꯁꯤꯕꯨ ꯆꯥꯕ ꯌꯥꯕ ꯀꯣꯝꯂꯥ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯄꯥꯟꯕ ꯀꯣꯝꯂꯥ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯒꯅꯤꯗ꯫ ꯍꯤꯡꯕ ꯄꯥꯝꯕꯅ ꯃꯍꯥꯛꯅ ꯌꯦꯞꯂꯛꯈꯤꯕ ꯊꯥꯡꯗꯨ ꯁꯠꯇꯣꯛꯇꯨꯅ ꯀꯣꯝꯂꯥ ꯑꯃ ꯂꯧꯔꯒ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯈꯛꯇ ꯍꯥꯡꯇꯣꯛꯑꯣ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯀꯥꯎꯔꯨꯔꯦ꯫ ꯀꯣꯝꯂꯥ ꯃꯅꯨꯡꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯛꯂꯛꯄꯒꯤ ꯃꯍꯨꯠꯇ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯁꯛ ꯐꯖꯕ ꯎꯆꯦꯛ ꯑꯃ ꯑꯣꯏꯅ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯃꯆꯨꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯑꯩꯅ ꯊꯛꯅꯕ ꯀꯩꯅꯣꯝꯇ ꯄꯤꯌꯨ, ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯁꯤꯒꯗꯧꯔꯦ꯫ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯅ ꯃꯁꯥꯒꯤ ꯆꯔꯥꯝ ꯆꯗꯠꯅꯕ ꯑꯗꯨ ꯀꯥꯎꯈ꯭ꯔꯦ꯫ ꯎꯆꯦꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯤꯀꯨꯞ ꯑꯃꯇꯪ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯀꯣꯝꯂꯥ ꯑꯃꯒꯁꯨ ꯂꯧꯊꯣꯔꯛꯏ꯫ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗꯅ ꯀꯣꯝꯂꯥ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯈꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯁꯛ ꯃꯆꯨ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯕ ꯎꯆꯦꯛ ꯑꯃꯁꯨ ꯄꯥꯏꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯊꯛꯅꯕ ꯀꯩꯅꯣꯝꯇ ꯄꯤꯌꯨ, ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯁꯤꯒꯗꯧꯔꯦ꯫ ꯀꯣꯔꯧꯗꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯪꯂꯛꯏ꯫ ꯎꯆꯦꯛ ꯑꯅꯤꯗꯨꯗꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯀꯣꯔꯧꯅ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯦꯛꯊꯈ꯭ꯔꯦ꯫ ꯅꯨꯡꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯣꯡ ꯆꯨꯔꯛꯄꯗꯨꯗ ꯀꯣꯔꯧ ꯃꯃꯤꯠ ꯑꯃꯨꯛ ꯄꯥꯡꯂꯛꯏ꯫ ꯃꯁꯥꯒꯤ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯅꯣꯡ ꯆꯣꯠꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯐꯨꯔꯤꯠꯇꯒꯤ ꯏꯁꯤꯡ ꯑꯗꯨ ꯁꯨꯝꯗꯨꯅ ꯊꯛꯂꯝꯃꯤ꯫ ꯁꯒꯣꯜꯗꯨꯁꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯦ꯫ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯊꯧꯔꯛꯄꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯨꯔꯦꯜ ꯑꯃ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯨꯔꯦꯜꯗ ꯎꯕꯗ ꯁꯒꯣꯜꯗꯒꯤ ꯆꯣꯡꯊꯔꯒ ꯃꯀꯣꯛꯇꯨꯅ ꯏꯁꯤꯡꯗ ꯂꯨꯞꯂꯒ ꯏꯁꯤꯡ ꯄꯦꯟꯅ ꯊꯛꯂꯝꯃꯤ꯫ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯣꯝꯂꯥ ꯑꯃꯗꯨꯁꯨ ꯈꯥꯏꯗꯣꯛꯀꯦ ꯇꯧꯏ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯀꯣꯝꯂꯥ ꯑꯅꯤꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯍꯤꯡꯕꯒꯤ ꯑꯁꯥ ꯑꯃ ꯎꯔꯛꯂꯕ ꯃꯇꯝꯗ ꯀꯣꯝꯂꯥꯗꯨ ꯈꯥꯏꯗꯣꯛꯂꯝꯗ꯭ꯔꯕꯁꯨ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯃꯍꯥꯛ ꯀꯥ ꯍꯦꯟꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯀꯣꯝꯂꯥꯗꯨ ꯇꯞꯅ ꯈꯥꯏꯗꯣꯛꯄ ꯍꯧꯏ꯫
ꯃꯍꯥꯛꯅ ꯊꯣꯛꯂꯛꯀꯅꯤ ꯈꯜꯂꯨꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯥꯟꯅꯒꯨꯝꯅ ꯎꯆꯦꯛ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯏ꯫ ꯎꯆꯦꯛꯇꯨꯅ "ꯑꯩꯅ ꯊꯛꯅꯕ ꯀꯩꯅꯣꯝꯇ ꯄꯤꯌꯨ, ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯁꯤꯒꯗꯧꯔꯦ"꯫ ꯃꯍꯥꯛꯅ ꯈꯜꯂꯨꯕ ꯄꯨꯝꯕ ꯇꯥꯏꯑꯣꯟꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯗꯨꯅ ꯏꯁꯤꯡ ꯈꯔ ꯈꯨꯕꯥꯛꯇ ꯁꯣꯛꯂꯒ ꯎꯆꯦꯛ ꯑꯗꯨꯗ ꯄꯤꯊꯛꯂꯝꯃꯤ꯫ ꯎꯆꯦꯛꯇꯨ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯗ ꯇꯣꯡꯂꯒ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯝꯃꯤ꯫ ꯃꯕꯨꯛ ꯍꯦꯛ ꯊꯟꯕꯒ ꯎꯆꯦꯛꯇꯨ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯃꯃꯪꯗ ꯎꯈꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯅꯨꯄꯤꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯅꯨꯄꯤꯗꯨ ꯃꯤꯠꯃꯥꯡꯗ ꯊꯣꯔꯛꯄꯗꯨꯗ ꯀꯣꯔꯧꯗꯤ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯨꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ꯫ ꯅꯨꯄꯤꯗꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯑꯀꯤꯕ ꯃꯤꯠꯌꯦꯡꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯣꯔꯧꯅ "ꯀꯤꯒꯅꯨ, ꯀꯤꯒꯅꯨ, ꯑꯩꯅꯅꯤ ꯅꯪꯕꯨ ꯀꯜꯂꯤꯁꯦ꯫ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ?" ꯅꯨꯄꯤ ꯑꯗꯨꯅ "ꯑꯩꯒꯤ ꯃꯤꯡ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯁꯅꯥ ꯀꯧꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯩꯕꯨ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯎꯆꯦꯛ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯀꯣꯝꯂꯥ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯆꯥꯟꯅꯕꯤ ꯃꯤꯁꯅꯥ, ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯤꯡꯆꯥꯕꯤꯗꯣ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯀꯥꯏꯗꯅꯣ? ꯑꯩꯒꯤ ꯌꯨꯝ ꯀꯣꯅꯨꯡꯗ꯫ ꯀꯣꯔꯧꯅ ꯃꯤꯁꯅꯥꯕꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗ ꯍꯥꯟꯅ ꯀꯥꯍꯜꯂꯒ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯀꯥꯔꯛꯇꯨꯅ ꯃꯤꯁꯅꯥꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯈꯣꯡꯁꯥꯟꯕ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯃꯤꯁꯅꯥꯗꯗꯤ ꯎꯔꯤꯕ ꯄꯨꯝꯅꯃꯛ ꯑꯅꯧꯕ, ꯍꯥꯟꯅ ꯎꯈꯤꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯝ, ꯆꯤꯡ, ꯈꯨꯟ ꯀꯌꯥ ꯐꯥꯎꯗꯨꯅ ꯆꯠꯄ ꯃꯤꯁꯅꯥ ꯋꯥꯍꯪ ꯆꯥꯝꯃ ꯍꯪꯂꯝꯃꯤ꯫ ꯀꯣꯔꯧꯁꯨ ꯃꯤꯁꯅꯥꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯣꯏꯔꯕꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯤꯁꯅꯥꯅ "ꯅꯈꯣꯏ ꯂꯝꯗ ꯂꯩꯕ ꯅꯨꯄꯤꯒꯤ ꯃꯁꯛꯁꯦ ꯀꯃꯥꯏ ꯇꯧꯏ?" "ꯑꯌꯥꯝꯕꯅ ꯀꯨꯆꯨ ꯉꯧꯏ, ꯉꯥꯡꯂꯤ ꯇꯧꯕꯁꯨ ꯌꯥꯎꯏ, ꯃꯤꯠꯇꯤ ꯂꯥꯎꯁꯨ ꯂꯥꯎꯗꯦ, ꯈꯨꯁꯨ ꯈꯨꯗꯦ꯫ ꯅꯪꯗꯤ ꯀꯨꯆꯨ ꯑꯉꯧꯕ ꯅꯨꯄꯤ ꯄꯥꯝꯗꯕ꯭ꯔꯥ?" ꯀꯣꯔꯧꯁꯨ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤ ꯈꯪꯅꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯗꯦ, ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯃꯤꯁꯅꯥꯅ "ꯅꯪꯅ ꯈꯨꯝꯃꯛꯇ꯭ꯔꯤꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯅ ꯃꯈꯣꯏꯕꯨ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯥ? ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯒꯦ ꯈꯟꯕ ꯑꯃ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ." "ꯂꯩꯇꯦ ꯀꯅꯥꯁꯨ꯫ ꯑꯩꯒꯤ ꯂꯝꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯠꯇ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯐꯖꯅ ꯎꯗꯦ꯫ ꯃꯔꯝ ꯑꯁꯤꯒꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯏꯁꯦ꯫ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯊꯥꯖꯗꯕ꯭ꯔꯥ ꯃꯤꯁꯅꯥ?" ꯍꯟꯗꯛꯃꯨꯛꯇꯤ ꯃꯤꯁꯅꯥ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯔꯧꯒꯤ ꯀꯣꯅꯨꯡꯗꯨ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯁꯒꯣꯜꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯤꯁꯅꯥꯅ ꯀꯣꯔꯧꯗ ꯀꯔꯤꯒꯤ ꯂꯦꯞꯂꯤꯕꯅꯣ ꯍꯪꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯪꯕꯗꯤ ꯉꯝꯖꯗꯦ꯫ "ꯑꯩꯒꯤ ꯆꯥꯟꯅꯕꯤ ꯃꯤꯁꯅꯥ, ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯁꯛ ꯎꯠꯄꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯀꯨꯝꯃꯩ ꯍꯔꯥꯎ ꯑꯃ ꯄꯥꯡꯊꯣꯛꯄꯒꯨꯝꯅ ꯗꯣꯟ ꯗꯨꯂꯣꯛ ꯌꯩꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥꯅ ꯅꯥꯛ ꯌꯦꯠꯇ ꯉꯥꯛ ꯁꯦꯟꯗꯨꯅ ꯆꯪꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯄꯨꯡꯖꯥ ꯑꯃꯇꯪꯒꯤ ꯃꯇꯝ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯑꯩ ꯍꯥꯟꯅ ꯀꯣꯅꯨꯡꯗ ꯆꯪꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅ ꯇꯣꯡꯕꯗ ꯃꯇꯤꯛ ꯆꯥꯕ ꯁꯒꯣꯜ ꯗꯣꯂꯥꯏ ꯄꯨꯗꯨꯅ ꯂꯥꯛꯀꯦ꯫ ꯃꯤꯁꯅꯥꯁꯨ ꯃꯇꯣꯝꯇ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯑꯀꯤꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯌꯥꯗꯤ ꯌꯥꯔꯝꯃꯤ꯫ "ꯍꯣꯏ, ꯆꯠꯄꯤꯔꯨꯔꯣ, ꯌꯥꯝꯅꯗꯤ ꯀꯨꯏꯕꯤꯔꯛꯀꯅꯨ"꯫ ꯀꯣꯔꯧ ꯆꯠꯈꯤꯕꯗꯒꯤ ꯃꯤꯁꯅꯥꯗꯨ ꯀꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯁꯨ ꯀꯤꯔꯣꯏ? ꯎ ꯋꯥ ꯌꯥꯝꯅ ꯀꯨꯡꯅ ꯍꯧꯕ ꯎꯃꯪ ꯑꯗꯨꯗ ꯅꯥꯏꯇꯣꯝ ꯂꯩꯕꯁꯤ ꯅꯨꯃꯤꯠꯇꯨꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯤ ꯅꯤꯁꯥꯅꯤ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯃꯤꯁꯅꯥꯅ ꯂꯝꯍꯨꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯀꯤꯔꯝꯃꯤ꯫ ꯑꯄꯤꯛꯄ ꯏꯆꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯃꯔꯥ ꯁꯥꯡꯅ ꯌꯥꯟꯊꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯑꯍꯣꯕ ꯑꯃꯗ ꯆꯪꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯃꯀꯣꯛꯇꯨ ꯊꯤꯟꯗꯣꯛꯇꯨꯅ ꯁꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕ ꯃꯥꯏꯊꯣꯡꯗꯨ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯔꯪꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯃꯤ ꯁꯦꯡꯅ ꯇꯥꯔꯤ꯫ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯁꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯗ, ꯑꯗꯨꯕꯨ ꯃꯁꯛ ꯌꯥꯝꯅ ꯊꯤꯕꯤ, ꯏꯁꯧ ꯂꯥꯡꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯤꯇꯤ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯥꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯆꯍꯤ 19ꯒꯤ ꯃꯃꯥꯡꯗꯅꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯣꯡꯃꯒꯤ ꯁꯤꯡ ꯈꯔ ꯇꯤꯛꯑꯒ ꯍꯤꯡꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯂꯩꯇꯦ꯫ ꯅꯣꯡꯃ ꯖꯪꯒꯜ ꯃꯅꯨꯡꯗ ꯅꯨꯄꯥꯗꯨꯅ ꯎ ꯌꯥꯟꯕ ꯆꯠꯄꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯔꯣꯜ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯨꯄꯥꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯄꯝꯈꯠꯄꯤꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯈꯪꯏ ꯑꯉꯥꯡ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯍꯨꯟꯇꯣꯛꯂꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ꯫ ꯅꯨꯄꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯒ ꯃꯍꯥꯛꯄꯨ ꯌꯣꯛꯄꯤꯔꯝꯃꯤ꯫
नुपीदो नोंमा नोंमागी सुम चाखोलकपदा मसक्तो थीबा सुम हेंजिलक्लमी महाक पांगली यामना कली लौसिंगदी याउदे ममा मपागी मतेंग पांगबगी महुत्ता थबक याउदनबा लैथोकलगा लै मंगोंदा थबक मतेंग पांगनबा हाइरसो इसौ लांगदुना उचेक मचा अमगुमना मचिंदा पंगसोंदा सोली मरम असिगी महाकबु ममा मपाना तिती हाइना कौई तिती थबकसु हाइबा याद्रबसो महाकी मपाना इसिंग सोकपा हेक हेक चलहलमी महाकसु यानिंगदा मचिंदा पोरोक थीदुना सोकपदी अदुमक चलमी मिसनाना उथक्तगी उरिबा नुपीदु तितीनी इसिंगदु कंसिलकपगी लमाइदगी खरा चेंथरगा चेली तिती महाकना पुरकलिबा लेबाकी पुल अदुना इसिंग सोके हाइना लामी इसिंग अदुदा मिसनागी मम्मी ताबदु तितीना उरमी महाकना मदु उबदा मसागी माइदा नानबा सानै कईगिनो ngasi aina saksi asuk yamna fazarisibo nahan makai ubadadi unsase yamna mubani ngasi di machu mo onkre sidabu aigi ima ipana sakthi bi haina kauduna noknari ba makoina kalaktuna sum haibasina oiramgani aigi saksina si yongna fazarabada karigi amolpa pulasi paiduni ising sokani asi hairaga lebaki pul ado makhada langthaduna thugai aduga mayumda hanki somda mayum yorakpada titigi mapana titi kaigino nakhud hangna halaide e nangna pukiba pul adudi kadai da muk thanamage karigi oinige puldo kuina sum sijinaraklabanina matomda kairakpa tabani o kaikre haiba adudi sigi pul ase amuk puro saba loibadagi amukta sijinajabani makhada inthina kumtharaga haidoglaga soklauko titi machin bandu soklaga mapane pirakpa puldu puraga ising sokpa amuk lai ising amuk sokke tawbada misnagi mamidu urami ai isinga mata sokloida ai sinupini haiba moi kawra male nupi tabu thabak sum suhanba asi hairaga pul adu mathakta wangna langkhatli hanna phawba yengdana mayumda adumak hankhre mahakna langkhatkiba pul adu khongnang pambi adu panduna leikre titina mapada hojik aina ising sokpa chapadudane lamhui macha ama thengne aina pul ado mahaki manatonda thombada amuka sukaikre mapado wahai amata haidabida imungda changkhre aduga korina saba thugaiba ngamloidaba achauba tumba ama puthoraktuna pirami se sima pik thana soklo natrabadi aina nang soidana phuragani ko handakti titi do mapagi mawong aduda akiba phawre isingdu soklage haina khankhre tumba ado manungda yamna chawraga mapandadi pi makhada kumthaba tali haiduna uri amana tumba adugi maridu kisili ichel aduda ising soknaba langthai tumba adugi mapandu pikpana ising thanna haijinaba honai matam yamna changlami mahakna mari adu chingchingduna ising thannaba honabada makhutto choktharabani aroibada tumba adu ising thalakpaga chingkhakke tawbada ngamdraduna manungda lupsinki tumba da lupkibada mapana phuragani haiduna titina pakhatpadu ubada ngasaidagi yengduna leiramba misnado makhol hongna nokthorai titina mathakta yengkhalakpada misna leirambadu ure isingda ukhiba mami ado mahak masagi natte khanglakpada yamna saurami mabu laknai khanduna misnada laman khumge haina khankhre he sakhenbi ita nangdi uthak aduda kaidoriba misnana aigi nungsinaba nupa ngairibane mahak naibu lawba lakaniye misnana uchek macha onkiba aduga mida amuk olakpa wari pumba titida lirami mahak na ngairiba nupado Rajkumar koroni khanglakpada titigi wakhala makhalai koronu umangda matomda toina chatpada titina mahakpu uba yaurami adubu ningthaugi macha oibana manak changsinduna titina ngangbudi ngamkhide titidi masak yamna thibana korona michina amukta pawba yengkhide korong mayang yamna kanglabaso masada asoiba karisu laite titina mahakpu tumina nungsiduna lakpani titina wakhal khalaba matungda wangang lai ita kaigino aigi laibaksina asuk yamna thirise itadi laibak yam phai ngaiak leiredi korausu manai masin mayamga loinana nangbu lobu lakani nangi samphabado uraga makoina nangbu sak athibi nupi amagumna khankini makhada kumtharao nangi samdo ai phajana hatbige
ꯃꯤꯁꯅꯥ ꯃꯍꯥꯛꯀꯤ ꯁꯝꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯎꯔꯤ ꯋꯥꯔꯤꯗ ꯂꯣꯠꯄꯒꯤ ꯏꯐꯥ ꯐꯔꯝꯃꯤ꯫ ꯇꯤꯇꯤꯅ ꯍꯥꯏꯔꯤꯕꯗꯨ ꯃꯍꯥꯛ ꯐꯖꯅꯕꯅꯤ ꯈꯟꯗꯨꯅ ꯀꯨꯝꯊꯔꯛꯂꯒ ꯇꯤꯇꯤꯗ ꯃꯅꯤꯡ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯇꯤꯇꯤꯅ ꯃꯤꯁꯅꯥꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯃꯁꯝ ꯑꯗꯨ ꯇꯤꯇꯤꯅ ꯁꯦꯝꯖꯤꯜꯂꯤ꯫ ꯌꯥꯝꯅ ꯊꯨꯅ ꯇꯤꯇꯤꯅ ꯃꯁꯥꯒꯤ ꯃꯁꯝ ꯃꯔꯛꯇꯒꯤ ꯌꯦꯇꯨꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯜꯂꯒ ꯃꯤꯁꯅꯥꯒꯤ ꯃꯀꯣꯛꯇ ꯊꯤꯜꯂꯝꯃꯤ꯫ ꯌꯦꯇꯨꯝꯗꯨꯅ ꯃꯀꯣꯛꯇ ꯍꯦꯛ ꯊꯤꯜꯂꯛꯄꯒ ꯃꯤꯁꯅꯥꯗꯨ ꯎꯆꯦꯛ ꯑꯃꯨꯛ ꯑꯣꯟꯈꯤꯗꯨꯅ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯤꯁꯅꯥꯅ ꯎꯆꯦꯛ ꯑꯣꯟꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯁꯦꯠꯂꯝꯕ ꯐꯤꯖꯣꯜ ꯑꯗꯨꯗꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯇꯤꯇꯤ ꯅꯣꯛꯂꯒ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ, ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ꯫ ꯀꯣꯔꯧ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ, ꯑꯩ ꯐꯤꯖꯣꯜꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯠꯆꯤꯟꯈꯤꯒꯦ꯫ ꯃꯤꯁꯅꯥꯅ ꯁꯦꯠꯂꯝꯕ ꯑꯉꯧꯕ ꯐꯤꯖꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯦꯠꯆꯤꯟꯗꯨꯅ ꯀꯣꯔꯧ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯣꯔꯧꯁꯨ ꯃꯍꯥꯛꯀꯤ ꯆꯥꯟꯅꯕꯤꯅ ꯇꯣꯡꯅꯅꯕ ꯁꯒꯣꯜ ꯇꯣꯂꯥꯏ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯤꯁꯅꯥꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯁꯛ ꯌꯥꯝꯅ ꯎꯠꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯤꯇꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯍꯔꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯛꯐꯝ ꯑꯗꯨ ꯌꯥꯝꯅ ꯇꯣꯉꯥꯜꯂꯝꯂꯦ꯫ ꯃꯍꯥꯛ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯇꯤꯇꯤꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯁꯨꯛ ꯊꯨꯅ ꯀꯔꯤꯒꯤ ꯃꯁꯛ ꯑꯣꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯇꯤꯇꯤꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ "ꯑꯩꯅꯦ, ꯃꯁꯛ ꯈꯪꯗ꯭ꯔꯕꯣ? ꯀꯩꯒꯤ ꯑꯗꯨ ꯉꯪꯅ ꯌꯦꯡꯂꯤꯕꯅꯣ? ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯕꯣ?" ꯀꯣꯔꯧꯗꯨ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯤꯇꯤꯅ ꯀꯥ ꯍꯦꯟꯅ ꯊꯤꯕ ꯃꯁꯛ ꯑꯗꯨꯗ ꯑꯀꯤꯕ ꯐꯥꯎꯏ꯫ "ꯅꯪ ꯆꯠꯈ꯭ꯔꯤꯉꯩꯗ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯥꯛꯂꯝꯗꯨꯅ ꯑꯩꯒꯤ ꯁꯛꯁꯦ ꯊꯤꯍꯟꯈꯤꯕꯅꯤ꯫ ꯅꯪ ꯑꯩꯕු ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯨꯅ ꯂꯨꯍꯣꯡꯂꯕꯗꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯁꯛꯇꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯂꯣ ꯍꯥꯏꯔꯝꯃꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯅꯥ ꯂꯩꯕ ꯀꯣꯔꯧꯒꯤ ꯊꯃꯣꯏꯁꯨ ꯅꯧꯊꯔꯝꯃꯤ꯫ "ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ." ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕꯗꯨ ꯀꯣꯔꯧꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯅꯪꯅ ꯃꯍꯥꯛꯄꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯄ ꯌꯥꯗꯦꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯋꯥꯈꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯣꯔꯧꯅ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯑꯩꯒꯤ ꯃꯤꯁꯅꯥꯅ ꯍꯧꯖꯤꯛ ꯃꯁꯛ ꯊꯤꯔꯝꯂꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯅꯠꯇꯦ, ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯑꯣ, ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨ ꯏꯟꯗꯗꯨꯅ ꯑꯩꯒꯤ ꯃꯤꯁꯅꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ? ꯑꯩ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯁꯛꯇꯣ ꯍꯜꯂꯛꯅꯕ ꯑꯩ ꯃꯍꯥꯛꯀ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ." ꯁꯒꯣꯜ ꯒꯥꯔꯤꯗ ꯃꯍꯥꯛꯀꯤ ꯃꯤꯁꯅꯥꯅꯤ ꯈꯜꯂꯒ ꯇꯤꯇꯤꯅ ꯀꯥꯈꯠꯂꯝꯃꯤ꯫ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯂꯥꯛꯏ꯫ ꯀꯣꯅꯨꯡꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯅꯥꯅ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯀꯣꯛꯇ ꯊꯤꯟꯈꯤꯕ ꯌꯦꯇꯨꯝ ꯑꯗꯨꯅ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ꯫ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯁꯨ ꯇꯤꯇꯤꯅ ꯎꯈ꯭ꯔꯕꯗꯤ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯐꯥꯎꯏ꯫ ꯃꯍꯥꯛꯅꯁꯨ ꯀꯣꯔꯧꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯇꯤꯇꯤꯒꯤ ꯑꯣꯏꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯃꯇꯧ ꯀꯔꯝꯅ ꯀꯣꯔꯧꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯤ꯫